इमाना करिगिनो पुनिंग अदु सोंथबिरिदुबो हौजिक्ति अई इसाना इसागी इराल याजर इमाना करिगी मीगी मखोंग सोक्तुन हाइजरुगनी चटप तारबसु अई थंदा चटकनी मधु यारोइने असौबा इमागा चटकदबनी नंग नतोमता मफमदुदा चटलु पाइबदो मीगी मियेंगदसु फजदेने अदुगा युमदुदा लैरमगदौरिबा अहनसिंगदुनसु उसित मंदे हाइखिनिने इमाना हाइरबसिदा यावने नंगो लेम्बा ममान हाइरब वादो मुन्ना तारगा ngayak wakhal tawrami aduga haire imana si phani khanbado adum tawrasi machagi wadu tabado maksilamba maithongado nganthore aduni dana isa sidi kari thabak no ne nangna jatkani hairibadubo ngallingai sida chathoklur thengna mamnadi hanjilakanu ko achauba imama nam nambirige lao lembado ममादा नोफे तौरगे ngame aduga thokre achauba ngaikone nangbo kaidorगे ma nangbu khongna chatlibadubu gari se pura roidro panglap lapte asoi phawbudani walking oina sum thokre phone do imana bana purakadabani phat lauraga adum halaktoini fare fare sathokluru मागी फोन सिनने हप्ता खुदिंगे एक्सिली असुमना सकी मचाना चटख्रिब माइकेदुदा येंगलग लेहौके मबुनिंगदजु असुमना खलम आइसे कयादा वखल थेलिब ममाना हौजिक्ति आइबु थादुकलग मपादुसु चटख्रे मपादुना लेंगे इसागी इमौदो युमसिदा लौसिन बिरमलगदि ngasi aina ningamdabagi phangliba chaina se phanglamdabasu yai matamnadi kanasu ngai biramde korau hanba maksu mayum changkre lembadi haujik phawba hanjilaktre sakido numidangi chak thongbusu loire karino ne madugi angangdubo kuirak loi hairamlaga haujik phawba hanjilaktribasibo करी तौब यारब जानुने फोन तौरगा हंगे हायरसु आइदि फोन पाइदि थांगनबगी नुपी मचा दुदा तौहलुरगे असुमना सकी मखुत्ता ट्रोस म पाइदुना कोंथोंगलुमदा थोलकलमे सकी ट्रोस तो सुम कापतुन लाइ मागी मतुंगदा मी यमना सोसो इनरपगी मखोल तारखे सकी चपलेपतुना सोसो लाव मखोलदो तारमे अमुक हन मखोलदुदि ताकेट्रे लेथुकलगा कना कना लई हाइदुन येंगे कनासु लेरमदे सकी करिसु थौसादन चटप मुक हौवे हंदकसु मुक सोसो अदुम इनरे सकी मसादो चिंगनब फावरक्तुना थांगलम मखोंग अदो चटप मुक लेपतुना ngayak लेरमे लंबे नाकन नाकनदगी तिनका कौजिंग हारो मयामदुना खोंबगी मखोलदुना अकीबसु फावरे तालक्तुदा अतियासु नोंग उम्ममम सिनखिदुना नुंचित चितपा खाकपा लावबा हौरक्लमे सखी तमना मचिंदा सोंजे अइबु नुपी मचादुगी मनाक्ता चटलुखिद्रने मखोइगी गेट असिसु लोनबगुम तौवे अइबु युमदा हलौबना फदौरिब्रा अइ हल्लगेदा नोंसु खाकपगुम तौवे खंगौदे हाइन हाइन नोंदो सुथरकपा सकी इपा पाखतुना मयुम यौनबा यांगना चलखि लोनदुन लैरिबा कोंथोंगदो अमुक हांगनब तौरिंगी तुंगलोमदगी नुपी अमगी खोंजेलना ngaikho सखी ममाई लेथुकलगा कनानो अइबु हौजिक्तनिदा ताखिबदो
ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯟꯊꯣꯡ ꯑꯗꯨ ꯊꯨꯅ ꯍꯥꯡꯂꯒ ꯃꯈꯣꯡ ꯑꯗꯨ ꯀꯥꯟꯁꯤꯜꯂꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯝꯕ ꯇ꯭ꯔꯣꯁꯇꯣ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯊꯥꯗꯈꯤ꯫ ꯁꯈꯤ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨ ꯌꯦꯡꯉꯤ꯫ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯌꯥ ꯏꯔꯪ ꯂꯪꯅ ꯈꯤꯒꯠꯇꯨꯅ ꯃꯃꯤꯠꯇꯨꯅ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯦ꯫ ꯁꯈꯤ ꯂꯥꯎꯗꯨꯅ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯦ꯫ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯁꯈꯤ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯁꯈꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯁꯨꯃꯛ ꯂꯦꯡꯗꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯐꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯁꯈꯤꯒꯤ ꯈꯨꯗꯥꯡꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯈꯤ꯫ ꯁꯈꯤ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯦꯝꯕꯅ "ꯏꯃꯥ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯣꯡ ꯃꯔꯛꯁꯤꯗ?" "ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯣꯏ ꯅꯤꯃꯥꯏꯅꯤ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯥꯞ ꯄꯥꯏꯔꯨꯕꯅꯤ." "ꯏꯃꯥ, ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯉꯤꯔꯕ? ꯌꯥꯝ ꯄꯥꯈꯠꯂꯕꯣ? ꯑꯩ ꯅꯆꯥ ꯂꯦꯝꯕꯅꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯊꯋꯥꯏꯃꯤ ꯑꯃꯨꯛꯇ ꯀꯧꯁꯟꯁꯤ ꯂꯥꯎ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯁꯈꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯅ "ꯑꯆꯧꯕ, ꯏꯃꯥ ꯌꯥꯝ ꯀꯤꯔꯦ꯫ ꯇꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯃꯨꯕꯗꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯂꯦꯝꯕ ꯃꯃꯥ ꯊꯦꯝꯂꯝꯃꯤ꯫ "ꯏꯃꯥ, ꯀꯅꯥꯝꯇ ꯂꯩꯇꯦꯕ, ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯂꯥꯛꯑꯣꯕ꯫ ꯅꯁꯥꯗꯨꯁꯨ ꯅꯣꯡꯗ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅꯤ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯊꯣꯡꯖꯤꯜ ꯌꯧꯔꯛꯄꯗꯅꯤ ꯁꯈꯤ ꯃꯃꯥꯏꯗꯣ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯤ꯫ ꯎꯔꯦ ꯃꯥꯡꯒꯣꯟ ꯆꯨꯔꯤꯗ ꯃꯃꯥꯏ ꯄꯨꯝꯕ ꯃꯁꯝ ꯊꯥꯗꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯤꯑꯣꯏ ꯆꯥꯗꯕ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯈꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ "ꯏꯃꯥ, ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯎ." ꯁꯈꯤ ꯃꯉꯛ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤ ꯌꯥꯗ꯭ꯔꯦ꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯑꯃ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯁꯈꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ "ꯑꯆꯧꯕ, ꯆꯨꯔꯤ ꯃꯈꯥꯗ ꯑꯉꯥꯡ ꯄꯝꯂꯒ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯌꯦꯡꯉꯣ, ꯑꯩ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ, ꯑꯆꯧꯕ, ꯑꯁꯦꯡꯕꯅꯤ ꯇꯨ." ꯂꯦꯝꯕ ꯃꯃꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯃꯃꯤꯠꯅꯗꯤ ꯎꯔꯝꯗꯦ꯫ "ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯅꯥꯝꯇ ꯂꯩꯇꯦꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯑꯣꯁꯦ, ꯆꯪꯉꯁꯦꯕ." ꯂꯦꯝꯕ ꯃꯃꯥꯕꯨ ꯅꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯑꯆꯣꯠꯄ ꯐꯤꯗꯣ ꯁꯤꯟꯗꯣꯛꯂꯝꯃꯤ꯫ "ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯆꯥꯅꯤꯡ ꯇꯥꯅ ꯅꯤꯡꯊꯤꯅ ꯐꯝꯃꯨ, ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯏꯃꯥꯅ ꯊꯛꯅꯕ." ꯁꯈꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯂꯦꯝꯕꯅ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯤꯉꯩ ꯇꯥꯂꯛꯇꯨꯗꯅꯤ "ꯁꯈꯤ, ꯁꯈꯤ." ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯁꯈꯤꯕꯨ ꯀꯧꯔꯛꯈꯤ꯫ ꯁꯈꯤ ꯉꯥꯏꯍꯥꯛꯇꯤ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯣꯡ ꯊꯤꯟꯕꯗꯨꯗꯤ ꯂꯦꯞꯇ꯭ꯔꯦ, ꯑꯗꯨꯒ ꯁꯈꯤ ꯀꯧꯔꯤꯕꯗꯨꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯁꯈꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯈꯤ
ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯟꯅꯕ ꯇꯧꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯗꯣ ꯈꯪꯏꯟ ꯏꯜꯂꯛꯈꯤ꯫ ꯁꯈꯤ ꯑꯗꯣ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯂꯦꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ "ꯏꯃꯥ, ꯀꯣꯛ ꯉꯥꯎꯔꯕ꯭ꯔꯣ? ꯇꯨꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯎ"꯫ ꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯁꯤꯅ "ꯏꯃꯥ, ꯀꯗꯥꯏꯗ ꯊꯣꯛꯀꯦ ꯍꯥꯏꯅꯣ"꯫ ꯁꯈꯤ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯂꯛꯏ꯫ "ꯑꯆꯧꯕ, ꯇꯨ ꯌꯦꯡꯉꯣ, ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯅꯄꯥꯅ ꯑꯩꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ? ꯏꯃꯥꯒꯤ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ, ꯅꯄꯥꯁꯦ ꯅꯣꯡꯅꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ, ꯑꯃꯨꯛꯇ ꯀꯧꯁꯤꯟꯕꯤꯔꯨꯒꯦꯅꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯃꯆꯥꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯂꯝꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯦꯝꯕ ꯃꯃꯥꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯁꯨꯃꯥꯡꯗꯨꯁꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯂꯦꯝꯕ ꯃꯃꯥꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯗꯗꯨꯅ ꯃꯈꯣꯡ ꯂꯩꯊꯦꯛꯂꯒ ꯅꯥꯟꯊꯨꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ, ꯃꯈ꯭ꯋꯥꯡꯗꯨꯁꯨ ꯌꯩꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯇꯥꯜꯂꯛꯇꯨꯗ ꯁꯈꯤ ꯃꯃꯤꯠꯇ ꯀꯔꯤ ꯎꯔꯛꯄꯅꯣ ꯈꯪꯗꯦ, ꯃꯊꯟꯇ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ: "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯝꯅ ꯑꯣꯠꯄꯤꯒꯅꯨ, ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ"꯫ ꯁꯈꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯁꯥꯄꯣꯡ ꯀꯥꯏꯔꯕ ꯅꯨꯄꯤꯗꯨꯅ ꯊꯣꯏꯕꯒꯤ ꯊꯋꯥꯏꯗꯨ ꯌꯥꯝ ꯇꯝꯊꯤꯅ ꯑꯣꯜꯂꯤꯕꯗꯣ ꯎꯍꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯈꯤꯗ ꯌꯥꯝ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ: "ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯑꯩꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ, ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯀꯅꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤ ꯃꯃꯤꯠꯇꯣ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯀꯣꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯅꯤ ꯁꯈꯤꯅ ꯇꯧꯐꯝ ꯈꯪꯗꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤꯕ꯫ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯖꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯈꯣꯏ ꯃꯔꯤꯟ ꯊꯤꯠꯇꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯅꯨꯄꯤꯗꯨꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯅ ꯄꯦꯟꯅ ꯅꯣꯛꯂꯒ ꯊꯣꯏꯕꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯂꯩꯊꯦꯛꯈꯤ꯫ ꯁꯈꯤ ꯐꯤꯚꯝꯗꯨ ꯎꯕꯗ ꯑꯀꯤꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯄꯥꯏꯕꯒꯨꯝꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯁꯈꯤ ꯃꯈꯨꯠ ꯂꯥꯝ ꯂꯥꯝꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯂꯦꯝꯕ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯍꯧꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯗꯨꯅ ꯂꯦꯝꯕ ꯃꯁꯥꯗꯣ ꯆꯣꯛꯊꯕꯅ ꯍꯥꯜꯂꯛꯏ꯫ ꯅꯣꯡꯁꯨ ꯈꯔ ꯃꯈꯩꯗꯤ ꯄꯥꯊꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯨ ꯂꯦꯝꯕ ꯇꯨꯃꯤꯟ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯁꯥꯗꯣ ꯆꯩꯅꯥ ꯈꯔꯗꯤ ꯐꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯈꯨꯠꯅ ꯌꯥꯝ ꯋꯥꯅ ꯁꯧꯔꯒ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯈꯤ ꯅꯨꯄꯤꯗꯨꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯄꯥꯏꯗꯨꯅ ꯆꯠꯂꯝꯕ ꯅꯨꯄꯤꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯈꯤ꯫ ꯃꯈꯨꯠꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯛꯄ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯁꯛꯐꯝ ꯀꯥꯏꯔꯕ, ꯌꯦꯡꯕꯗ ꯑꯀꯤꯕ ꯃꯤꯑꯣꯏ ꯁꯨꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯑꯣꯜꯂꯛꯇꯨꯅ ꯁꯈꯤꯗ ꯃꯃꯤꯠꯇꯣ ꯃꯨꯁꯨꯛ ꯃꯨꯟꯅ ꯄꯥꯡꯂꯒ ꯀꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯁꯈꯤ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯀꯤꯕ ꯐꯪꯂꯕ ꯑꯉꯥꯡ ꯑꯗꯣ ꯁꯈꯤꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯌꯥ ꯈꯤꯈꯤ ꯈꯤꯒꯠꯇꯨꯅ ꯅꯣꯛꯂꯒ "ꯕꯣꯕꯣꯛ, ꯑꯩꯕꯨ ꯄꯥꯝꯕꯤꯌꯣ, ꯑꯩ ꯕꯣꯕꯣꯛꯇ ꯌꯥꯝ ꯄꯥꯝꯍꯟꯅꯤꯡꯉꯦꯕ, ꯑꯃꯨꯛꯇ ꯄꯥꯝꯕꯤꯌꯨ ꯕꯣꯕꯣꯛ"꯫ ꯁꯈꯤ ꯃꯃꯤꯠꯇꯣ ꯑꯉꯥꯡꯗꯨꯗ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯒ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯣ, ꯑꯩ ꯅꯪꯒꯤ ꯅꯕꯣꯛ ꯅꯠꯇꯦ"꯫ ꯑꯉꯥꯡ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯁꯈꯤꯒꯤ ꯂꯦꯡꯖꯨꯝꯗ ꯐꯠ ꯆꯣꯡꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯗꯥꯏꯔꯦ: "ꯃꯥꯅꯤ,
ꯅꯪ ꯑꯩꯒꯤ ꯏꯕꯣꯛꯅꯤ, ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯁꯨꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯂꯦꯝꯕ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯊꯋꯥꯏ ꯇꯥꯅ ꯅꯨꯄꯤꯗꯨꯗꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯂꯦꯝꯕ ꯃꯁꯥꯗꯣ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜꯗꯣ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯂꯦꯝꯕ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯁꯈꯤꯒꯤ ꯂꯦꯡꯖꯨꯝꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯄꯝꯈꯠꯂꯤ꯫ ꯈꯪꯍꯧꯗꯦ ꯅꯨꯄꯤꯗꯣ ꯁꯈꯤꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯊꯃꯣꯏ ꯁꯨꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯁꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯏ꯫ ꯅꯪꯅ ꯃꯤꯑꯣꯏ ꯆꯥꯗꯨꯅ ꯎꯕꯤꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ꯫ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯐꯪꯕ ꯑꯣꯏꯌꯨ꯫ ꯁꯈꯤ ꯃꯃꯤꯠꯇꯨꯅ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯆꯤꯟꯕꯥꯜꯗꯣ ꯃꯊꯛ ꯃꯈꯥ ꯇꯅꯤꯛ ꯇꯅꯤꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯝꯃꯨ꯫ ꯀꯞꯂꯤꯕꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯣ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯣꯜꯂꯛꯇꯨꯅ, ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯈꯤꯒꯤ ꯃꯈꯨꯔꯤꯗꯣ ꯀꯟꯅ ꯃꯦꯠꯂꯒ, ꯅꯪꯒꯤ ꯅꯆꯥ ꯂꯦꯝꯕꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯕ ꯄꯥꯝꯃꯤ꯫ ꯅꯪ ꯃꯗꯨꯗꯤ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ? ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯂꯥꯎ ꯈꯣꯡꯅ ꯅꯣꯛꯂꯒ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯔꯣꯜ ꯅꯨꯡꯗꯨꯗ ꯑꯉꯥꯡꯗꯨꯒ ꯄꯨꯟꯅ ꯂꯨꯞꯊꯈꯤ꯫ ꯁꯈꯤ ꯁꯣꯔ ꯐꯨꯟꯒꯠꯂꯨꯕꯒꯤ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯣꯛ ꯈꯨꯔꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯂꯣꯛ ꯈꯨꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯃꯝꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯕꯁꯤꯕꯨ ꯑꯩꯗꯤ ꯏꯃꯥꯅ ꯊꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯇꯥꯟꯅꯔꯛꯄꯗ ꯁꯨꯃꯥꯡꯗ ꯅꯥꯟꯊꯨꯔꯨꯕꯗꯒꯤ ꯈ꯭ꯋꯥꯡꯒꯁꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯁꯈꯤ ꯈꯨꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯇꯔꯪ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯥꯗꯤ ꯇꯥꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯂꯦꯝꯕꯁꯨ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯁꯈꯤ ꯃꯁꯥꯗꯣ ꯃꯤꯅ ꯐꯨꯈꯤꯕꯒꯨꯝ ꯏꯇꯦꯛ ꯇꯦꯛꯂꯦ꯫ ꯑꯆꯧꯕ, ꯂꯥꯎꯅꯦꯍꯦ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯁꯧꯔꯨ ꯂꯥꯎ꯫ ꯏꯃꯥ ꯍꯛꯆꯥꯡꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯂꯦꯝꯕ ꯃꯃꯥꯕꯨ ꯁꯧꯗꯨꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡ ꯃꯃꯥꯕꯨ ꯑꯃꯨꯛ ꯏꯔꯨ ꯂꯨꯊꯣꯛꯍꯜꯂꯦ꯫ ꯏꯔꯨꯖꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ꯫ ꯏꯃꯥ, ꯍꯛꯆꯥꯡꯗꯣ ꯈꯔ ꯊꯨꯅ ꯀꯟꯈꯠꯅꯕ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ꯫ ꯆꯥ ꯂꯣꯜꯂꯧꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯛ ꯑꯁꯥꯕꯁꯤ ꯑꯣꯏꯅ ꯈꯔ ꯆꯥꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯁꯈꯤ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯑꯆꯧꯕ, ꯗꯨꯛ ꯊꯥꯎꯃꯩꯒꯁꯤꯕꯨ ꯏꯆꯥꯅ ꯊꯥꯔꯤꯔꯅꯦ? ꯂꯦꯝꯕ ꯅꯣꯛꯂꯒ, ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯄꯨꯜꯒꯤ ꯑꯍꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯁꯤꯖꯟ 2 ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ? ꯋꯥꯔꯤꯁꯤꯒꯤ ꯏꯄꯤꯁꯣꯗ 12 ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫